ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯒꯗꯥꯙꯔ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯀꯟꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯤꯔꯣꯜꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, ꯑꯩꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ? ꯑꯀꯟꯕꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯐ ꯐꯩ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯁꯤꯒꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯄꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯦꯡꯕꯅꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯒꯤ ꯆꯥꯎꯔꯕ ꯒꯗꯥ ꯑꯁꯤ ꯏꯃꯨꯡꯒꯤ ꯐꯃꯥꯡꯗ ꯐꯨꯝꯖꯤꯜꯂꯝꯒꯦ꯫ ꯍꯌꯦꯡ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯂꯝ ꯀꯣꯏꯔꯨꯒꯦꯒ ꯍꯥꯏꯔꯛꯂꯕꯗꯤ ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯒꯗꯥ ꯑꯃ ꯂꯣꯠꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯒꯗꯥ ꯑꯁꯤ ꯈꯨꯠꯄꯥꯏꯐꯝ ꯐꯥꯎꯕꯇꯪ ꯍꯟꯗꯣꯛꯂꯒ ꯎꯠꯂꯨ꯫ ꯈꯨꯠꯄꯥꯏꯐꯝꯗ ꯄꯥꯏꯔꯒ ꯒꯗꯥ ꯑꯗꯨ ꯂꯩꯕꯥꯛꯇꯒꯤ ꯐꯨꯛꯇꯣꯛꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯕ ꯉꯝꯂꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯦꯡꯕꯅꯤ, ꯃꯥꯕꯨ ꯂꯝ ꯀꯣꯏꯕ ꯆꯠꯍꯟꯕ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯔ ꯂꯩꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯄꯣꯛꯂꯛꯄꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯏꯔꯨꯖꯕꯤꯅꯕ ꯏꯁꯤꯡꯒ ꯑꯃꯠꯇ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯀꯥꯡ ꯈꯣꯡ ꯆꯥꯏꯅ ꯆꯦꯟꯅꯔꯦ꯫ ꯑꯉꯥꯎꯕ ꯁꯥꯃꯨꯅ ꯌꯨꯝ ꯀꯩ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯀꯤꯕ ꯐꯪꯅ ꯃꯥꯡ ꯇꯥꯛꯍꯜꯂꯦ꯫ ꯃꯤ ꯁꯥ ꯁꯟ ꯃꯊ꯭ꯋꯥꯏ ꯃꯥꯡꯕꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯊꯧꯗꯣꯛꯅꯤ, ꯁꯥꯃꯨ ꯉꯥꯎꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯍꯧꯖꯤꯛꯇ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯒꯤ ꯈꯨꯗꯩ ꯑꯆꯧꯕꯗꯨ ꯖꯣꯟ ꯖꯣꯟ ꯂꯥꯎꯅ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯁꯥꯃꯨꯅ ꯂꯥꯛꯄ ꯂꯝꯕꯦꯜ ꯑꯗꯨꯗ ꯃꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯁꯥꯃꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯥꯎꯋꯠꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯃꯨ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯤꯔꯅꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨ ꯇꯥꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯨꯔꯦ꯫ ꯁꯥꯃꯨꯅ ꯃꯅꯥꯇꯣꯟꯅ ꯑꯉꯥꯡ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯀꯣꯠꯄꯗ ꯄꯣꯛꯄꯗꯒꯤ ꯏꯔꯨꯖꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤꯅ ꯐꯠ ꯐꯠ ꯍꯦꯛ ꯅꯥꯟꯊꯣꯛꯏ꯫ ꯁꯥꯃꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯉꯥꯡꯅ ꯁꯥꯃꯨꯒꯤ ꯃꯌꯥ ꯑꯃ ꯁꯠꯂꯒ ꯑꯁꯠꯄ ꯃꯌꯥ ꯑꯗꯨꯅ ꯗꯝ ꯗꯝ ꯐꯨꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯁꯥꯃꯨ ꯍꯥꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯗꯨ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯗꯨꯅ ꯃꯤꯅꯥꯏ ꯃꯤꯁꯜꯒ ꯂꯣꯏꯅꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯃꯨ ꯃꯌꯥꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯕꯨꯅ ꯒꯗꯥꯙꯔ ꯑꯀꯟꯕ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯂꯒ ꯀꯣꯅꯨꯡꯂꯣꯝꯗ ꯍꯟꯈꯤ꯫ ꯒꯗꯥꯙꯔꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯃꯥꯗ ꯂꯝ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯛꯄꯗ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪꯒꯤꯗꯃꯛꯇ ꯒꯗꯥ ꯑꯃ ꯏꯃꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯔꯒ ꯒꯗꯥ ꯐꯨꯝꯐꯝꯗ ꯆꯠꯂꯒ ꯃꯃꯥꯅ ꯒꯗꯥ ꯈꯨꯠꯄꯥꯏꯐꯝ ꯐꯥꯎꯕ ꯂꯩꯕꯥꯛꯇꯨ ꯍꯣꯠꯇꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯇꯥꯛꯄ ꯃꯇꯨꯡꯏꯟꯅ ꯒꯗꯥꯙꯔꯅ ꯒꯗꯥ ꯑꯗꯨ ꯈꯨꯠꯄꯥꯏꯐꯝ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯈꯪꯄꯨꯠ ꯐꯨꯛꯀꯠꯂꯛꯇꯨꯅ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯂꯒ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯪ ꯅꯄꯥꯅ ꯄꯣꯛꯄ ꯑꯁꯦꯡꯕꯅꯤ, ꯂꯝ ꯀꯣꯏꯕ ꯌꯥꯔꯒꯅꯤ ꯀꯣꯏꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯗ ꯌꯥꯊꯪ ꯄꯤꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯌꯥꯊꯪ ꯀꯣꯛꯊꯛꯇ ꯊꯣꯡꯂꯗꯨꯅ ꯒꯗꯥꯙꯔ ꯑꯀꯟꯕ ꯃꯌꯨꯝꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯒꯗꯥꯙꯔꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤꯑꯣꯏ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯟꯊꯤꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯁꯤꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯟꯊꯤꯡꯂꯒ
ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯀꯟꯕꯅ ꯑꯀꯟꯕꯕꯨ ꯅꯨꯡꯁꯤ꯫ ꯒꯗꯥꯙꯔꯅ ꯀꯧꯔꯛꯈꯤ, "ꯍꯦ ꯃꯔꯨꯞ ꯑꯀꯟꯕ, ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯩ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈ꯭ꯔꯦ꯫ ꯏꯕꯥꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ, ꯀꯔꯤ ꯍꯥꯏꯕꯒꯦ?" ꯑꯀꯟꯕꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯔꯨꯞ, ꯑꯩ ꯉꯝꯖꯔꯣꯏ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯈ꯭ꯔꯕ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯒꯅꯤ, ꯑꯩ ꯀꯤꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯒꯗꯥꯙꯔ ꯑꯀꯟꯕ ꯍꯥꯏꯕꯗꯨꯅ ꯍꯧꯔꯛꯂꯕꯗꯤ ꯑꯩ ꯆꯠꯀꯅꯤ." ꯋꯥ ꯑꯁꯤ ꯇꯥꯕꯗ ꯒꯗꯥꯙꯔꯅ, "ꯑꯩꯅꯤꯅꯦ ꯒꯗꯥꯙꯔ ꯍꯥꯏꯕꯗꯒꯤ ꯅꯪꯕꯨ ꯌꯥꯎꯔꯕꯗꯤ ꯑꯩ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯝ ꯀꯣꯏꯔꯨꯁꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯉꯥ ꯈꯔ ꯐꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯈꯔ ꯆꯠꯂꯒ ꯆꯤꯡ ꯈꯨꯂꯣꯛꯄꯤꯒ ꯎꯅꯔꯦ꯫ ꯃꯍꯥꯛꯅ ꯀꯝꯗꯧꯔꯝꯃꯤ? ꯆꯥꯎꯔ ꯆꯥꯎꯔꯕ ꯆꯤꯡ ꯃꯌꯥꯝ ꯑꯗꯨ ꯍꯨꯟꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯗꯥꯙꯔ ꯑꯀꯟꯕꯅ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯀꯧꯔꯛꯏ, "ꯃꯔꯨꯞ, ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕꯁꯤ ꯅꯪꯁꯨ ꯈꯔ ꯌꯥꯎꯕꯤꯌꯨ." ꯆꯤꯡ ꯈꯨꯂꯣꯛꯄꯤꯅ ꯈꯨꯝꯂꯛꯏ, "ꯃꯔꯨꯞ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯀꯌꯥ ꯂꯩꯈ꯭ꯔꯄꯣꯠꯅꯤ, ꯑꯩ ꯀꯤꯖꯩ, ꯆꯠꯆꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯒꯗꯥꯙꯔ ꯑꯀꯟꯕ ꯍꯥꯏꯕꯗꯨꯅ ꯍꯧꯔꯛꯂꯕꯗꯤ ꯆꯠꯀꯅꯤ." ꯒꯗꯥꯙꯔꯅ "ꯑꯩꯅꯤꯅꯦ ꯒꯗꯥꯙꯔ ꯍꯥꯏꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯁꯟ ꯐꯤꯒꯥꯎꯒ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯁꯟ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯐꯤꯒꯥꯎꯗꯒꯤ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯆꯤꯡꯒꯣꯜ ꯑꯃꯗ ꯊꯥꯗꯣꯛꯂꯒ ꯁꯖꯤꯛ ꯆꯥꯍꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯗꯥꯙꯔ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯈꯜꯂꯤ, ꯃꯥꯒ ꯃꯥꯟꯅꯕ ꯑꯀꯟꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯅꯪ ꯑꯀꯟꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ." ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯒꯗꯥꯙꯔ ꯑꯀꯟꯕ ꯌꯥꯎꯔꯤ ꯇꯥꯕꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯀꯟꯕ ꯃꯌꯥꯝ ꯑꯗꯨ ꯁꯟ ꯐꯤꯒꯥꯎꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯟ ꯐꯤꯒꯥꯎꯒꯤ ꯃꯃꯥꯗꯤ ꯄꯤꯁꯛ ꯄꯤꯛꯏ, ꯋꯥꯡꯕꯗ ꯃꯈꯣꯏꯒꯤ ꯃꯈ꯭ꯋꯥꯡꯃꯨꯛꯇ ꯋꯥꯡꯏ꯫ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯑꯀꯟꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯊꯦꯡꯗꯨꯅ ꯈꯣꯡꯐꯝ ꯑꯃꯇꯪ ꯂꯦꯡꯍꯟꯕ ꯉꯝꯂꯕꯗꯤ ꯅꯈꯣꯏ ꯂꯝ ꯀꯣꯏꯕ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯂꯨꯅꯨ." ꯑꯀꯟꯕ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯆꯥꯡ ꯌꯦꯡꯂꯒ ꯃꯁꯥ ꯄꯨꯟꯗ꯭ꯔꯩ ꯇꯨꯕ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯒꯗꯥꯙꯔ ꯑꯀꯟꯕ ꯊꯣꯔꯛꯂꯦ꯫ ꯒꯗꯥꯙꯔꯅ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯕꯕꯨ ꯅꯨꯄꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯡꯐꯝ 2-3 ꯍꯟꯗꯣꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯒꯗꯥꯙꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯃꯆꯥ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯃꯌꯨꯝꯗ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯀꯟꯕ 3 ꯂꯝ ꯀꯣꯏꯕ ꯂꯥꯛꯏ꯫ ꯈꯔ ꯆꯠꯂꯒ ꯃꯈꯣꯏ 3 ꯈꯨꯡꯒꯪ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯈꯔ ꯂꯥꯞꯇꯛꯅ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯈꯛꯇꯪ ꯎꯏ꯫ ꯃꯈꯣꯏ 3 ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯁꯤ ꯍꯥꯏꯕꯗꯒꯤ ꯁꯃꯨꯗ꯭ꯔ ꯏꯁꯤꯠꯄꯕꯨ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯩ ꯂꯧꯔꯨꯅꯕ ꯊꯥꯔꯛꯏ꯫ ꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯇꯨꯅ ꯏꯁꯤꯠꯄꯅ ꯀꯧꯔꯛꯏ, "ꯍꯣ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯃꯩ ꯈꯤꯇ ꯂꯧꯖꯒꯦ." ꯃꯅꯨꯡꯗꯒꯤ ꯍꯅꯨꯕꯤ ꯑꯃꯅ, "ꯍꯣ, ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯁꯠꯂꯒ ꯐꯨꯡꯒꯥꯗꯒꯤ ꯃꯩ ꯂꯧꯔꯣ ꯂꯥꯎ." ꯍꯥꯏꯔꯛꯄꯗꯒꯤ ꯏꯁꯤꯠꯄ ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯁꯠꯂꯒ ꯃꯩ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯁꯥꯊꯤꯅ ꯃꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯐꯨꯡꯒꯥ ꯂꯩꯕ ꯍꯥꯏꯕꯗꯨ ꯎꯗꯦ꯫ ꯃꯁꯛ ꯎꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯨꯡꯒꯥꯒꯤ ꯃꯐꯝ ꯇꯥꯛꯂꯛꯏ꯫ ꯏꯁꯤꯠꯄꯅ ꯐꯨꯡꯒꯥꯗ ꯀꯨꯟꯊꯗꯨꯅ ꯃꯩ ꯀꯥꯝꯒꯦ ꯍꯣꯠꯅꯔꯤꯉꯩ ꯆꯥꯎꯔꯕ ꯈꯨꯠ ꯑꯃꯅ ꯏꯁꯤꯠꯄꯒꯤ ꯂꯨꯁꯝ ꯅꯝꯂꯒ ꯐꯨꯡꯒꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ꯫ ꯏꯁꯤꯠꯄ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯝꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯁꯣꯝꯗ ꯒꯗꯥꯙꯔꯅ ꯏꯁꯤꯠꯄꯕꯨ ꯃꯩ ꯂꯧꯔꯨꯆꯣ ꯆꯠꯍꯟꯈꯤꯕꯅꯤ, ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡ ꯈꯨꯂꯣꯛꯄꯤꯕꯨ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯃꯊꯪ ꯊꯥꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯦ꯫ ꯂꯣꯏꯅꯃꯛ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯥꯈꯠꯄ ꯉꯝꯗꯅ ꯂꯩꯔꯦ꯫ ꯀꯅꯥ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯕꯗ ꯒꯗꯥꯙꯔ ꯂꯥꯛꯂꯦ꯫
ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯒꯗꯥꯙꯔ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯏ꯫ ꯍꯥꯟꯅ ꯑꯇꯩ ꯃꯌꯥꯝꯗꯨꯅ ꯇꯧꯈꯤꯕꯒꯨꯝ ꯒꯗꯥꯙꯔꯁꯨ ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯈꯨꯗꯥꯞ ꯑꯃ ꯁꯠꯊꯔꯒ ꯏꯃꯨꯡꯗꯒꯤ ꯃꯩ ꯆꯝꯒꯦ ꯆꯪꯂꯛꯏ꯫ ꯒꯗꯥꯙꯔꯅ ꯏ ꯁꯠꯊꯕꯗ ꯃꯪꯒꯣꯜꯒꯤ ꯈꯥ ꯉꯕꯨ ꯑꯗꯨ ꯇꯦꯛꯇꯨꯅ ꯃꯪꯒꯣꯜꯒꯤ ꯁꯔꯨꯛ ꯑꯗꯨ ꯀꯤꯟꯊꯍꯧꯔꯦ꯫ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯍꯤꯡꯆꯥꯕꯤꯅ "ꯃꯁꯤꯗꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ, ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯇꯥꯏ" ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯣꯛꯈꯤ꯫ ꯒꯗꯥꯙꯔꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ, "ꯁꯤꯗ ꯑꯩꯒꯤ ꯃꯤ ꯃꯩ ꯂꯧꯕꯒ ꯂꯥꯛꯂꯝꯕ꯭ꯔꯥ?" ꯍꯤꯡꯆꯥꯕꯤꯅ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯈꯨꯝꯂꯛꯏ, "ꯑꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦꯅ"꯫ ꯒꯗꯥꯙꯔꯅ ꯌꯥꯝꯅ ꯆꯤꯡꯅꯔꯤ꯫ "ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯊꯥꯖꯔꯤ"꯫ ꯃꯁꯛ ꯎꯗꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯗꯨꯅ ꯐꯨꯡꯒꯥ ꯊꯤꯔꯛꯄꯗ ꯊꯦꯡꯅꯔꯦ꯫ ꯐꯨꯡꯒꯥꯗꯨꯗ ꯅꯠꯇꯅ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯕ ꯀꯣꯝ ꯑꯃꯁꯨ ꯊꯦꯡꯅꯔꯦ꯫ ꯒꯗꯥꯙꯔꯅ "ꯑꯦ, ꯃꯁꯤꯗꯤ ꯀꯩꯅꯣ, ꯃꯇꯥ ꯑꯃꯅꯤ" ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃ ꯁꯠ ꯁꯠꯂꯤ꯫ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯗꯨ ꯁꯠꯄꯗ ꯌꯨꯝ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯥꯞ ꯍꯦꯛ ꯀꯣꯟꯁꯤꯜꯂꯛꯄꯣꯏꯔꯦ꯫ ꯒꯗꯥꯙꯔꯕꯨ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯛꯂꯤꯕ ꯑꯗꯨ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯀꯣꯜꯂꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯔꯒ ꯀꯟꯅ ꯅꯝꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯅꯝꯅꯔꯕ ꯃꯇꯨꯡ ꯂꯧꯁꯤꯡ ꯁꯤꯡꯕ ꯂꯧ ꯍꯩꯕ ꯒꯗꯥꯙꯔꯅ ꯃꯊꯛ ꯊꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯁꯠꯄ ꯌꯨꯝꯕꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯁꯤꯔꯦ ꯈꯪꯂꯕꯗ ꯉꯁꯥꯏ ꯃꯈꯩ ꯀꯣꯝ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯒꯗꯥꯙꯔꯕꯨ ꯀꯧꯔꯛꯂꯦ꯫ ꯒꯗꯥꯙꯔꯅ ꯌꯨꯝꯕꯤ ꯑꯗꯨ ꯀꯣꯝ ꯃꯅꯨꯡꯗ ꯏꯟꯊꯔꯦ ꯑꯗꯨꯒ ꯏꯟꯊꯔꯤꯕ ꯃꯆꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯏꯍꯜꯂꯒ ꯆꯤꯡꯈꯠꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯕ ꯃꯇꯨꯡ ꯍꯔꯥꯎꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯦ꯫ ꯌꯨꯝꯗꯨꯗꯒꯤ ꯃꯩ ꯂꯧꯔꯒ ꯃꯈꯣꯏ ꯃꯔꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯀꯟꯕ ꯍꯥꯏꯕꯁꯤ ꯂꯧꯁꯤꯡ ꯆꯪꯏ꯫ ꯂꯧꯁꯤꯡ ꯌꯥꯎꯗꯅ ꯀꯟꯕꯗꯤ ꯃꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ꯫